Qayamatki mayasi or paisida sur Hairiba posaksi si khonglkadi eba Qayamatki damakta to si sur Hairi si karino haibdune ba ikoina taba khaktane ba sur si karino Hajarat Abu Hurairah radhiyallahu ta'ala anhu na riwayat tobi bane ba Nabi Pak sallallahu alaihi wasallam ki hadith sibu eikhoidana sur moho urdu marundana sida sur phukenge haibane ba phuk marna haiba sida eikhoigi kam madune ba eikhoidana sur khongba haidai ne sur amagi marak sida chahi kyano khannaga dorisi chahi nifu si direct khannaga ne sur huji ama khongkhredana adu mathangi khongbasi sida chahi nifu ne khannaga dorisi adu chahi nifu gi si sukhraba matung aduda Allah Taala na asman dagi eikhoigi khas isingumba kitang phamlap lauba haibadi eikhoigi nupa singi mani do adugumba ne ba sida hairisi ko adugumba moongda asman dagi Allah Taala na chu thrakani sine mani dinataba adugumaina tawba shakal adugi matamaduda zamin sidagi ne mi singchi karamaina zahir oirakani haiba matamda aikhoi nong chura aba matungda napi singbi singchina mayon chongkhla idana adumaina mi singchi loinamak zahir oirakani chongthorakani mi singchi haibadi hawgala ani sineba adugi matunga duda Hajarat Abu Hurairah radhiyallahu ta'ala anhu da amak asisu riwayat tobi bane Nabi Pak sallallahu alaihi wasallam gi sanayatni asman Allah Taala na zamin amasung asman si sem khraba matungda zamin amasung asman si sem khraba matungda hujiki sur si sem bane ko amasung Hajarat Israfeel alaihi salatu wassalam sida pi bane adi matam dudagi asman si sem khraba matungda sur si seme adi matu Hajarat Israfeel sida pire adugi du piba matam dagi hujik phawbada magi machin sida hujiki sur sidum thamaga leyeb amasung arshe Allah gi maikida magi nazar se magi mi eng che adum thamaga leyeb kari matam khodimak da sigi se dum intizar tawra ngairaga leyri me karam kanda ingonda sur si khongba gi hukum tawra kadabano ai hukum tawra ga khongena adum pairaga ne bangaira leyri si jab se zamin asman si semakpadagina hujik phawbada magi mi eng che arshe Allah gi maikei sida dum engaga leyri me karam kanda Allah na aingonda hukum tawra kadori bano ai sur khongena Hajar Abu Hurairah radhiyallahu ta'ala anhu arstawe ya Rasulullah eikhoigi sur Hairiba posak si karino sine sur si karino sine aduda hidok pirami sur hairi si eikhoigi singum mani sine sing hairi gadi machi gumbane machi khoi uramani hujik ekhoina mitai singchina kari taw matamda nohongba kanda achauba ma sida paibra dikhangda achauba masun to ongkhatlaga paibam leibane asmalomda adusu machi gumnatro adugi moongdo haitare ko sum sidi khangna ngai ne du karamba moong no Allah Taala na khangi sidi ek misal ne ba aduda ars tawrami ya Rasulullah magi kefiyat si kamin tawbunu moong ma taw si karamaina tawbunu sine ba aduda haidok pirami masi yamna pak chawi sine ba adugum laba zat ke qasam chadan hairiba sini mana aibu nabiyone semaga tharakbani mapuna Allah ge qasam charaga hairiba sini harise magi pak chawbu se kyam pak chaw hai matamda zamin amasung asman da lairiba khannari si sumaina pak chawi sine hujiki surse adoi matung adu da sursi kayara khongadabano haibidune kyara khongani si loina mayamna ayamana ahum la khongani haibisi haine aduda si ahum la khongani haibisida eikhoigi raje khol oire adiduga riwayat amadana ani khaktane bo khongadori amana ahan basina kari khongadori sina halakat ahan ba khong basida pura dojen khrani barbat
aduga anirak khonggadorisi sisina karma matamdan hai kanda amak handana hawatlan bagine do asaigi ama handana hawatlan bhaibisi asai maina mamang hadis tai kitana asman dagi chuthra siraba matungine ba kabar sida loina mak phumba yaw khare phumda basu yawre zamin asman sing loina mak kai khare toy khare adui matungda amaka Allah taala nane thatra kadoi hujiki isingum base adu isingum base thatra aba matung dagi ne kabar sidagi loina ma hola kadori se phat awgat laga maidan hashar gi me keidane adu ahan ba sursiga ani soba sursi sige marakta khanna ri chahini phu yar gyan tare dana adu ne adu matung ahan ba sur khongi si riwayat amda laisi surani khakta khongani sine ba ahan ba khongadori sina halakat ki aduga ani suba khongadori sina ama handana hawatlan begine ado Hajarat Abu Hurairah gi riwayat Hajarat Ka'ab radhiyallahu ta'ala anhu gi riwayat tane ba ani khakta khongani hairisi aduga Hajarat Abu Hurairah gi riwayat tana ahum khongani haiba ahan badana si ahan ba sursi khongma matamda mi singsi gi akiba si thak ni aga karino si makhon chena akibam phau khrane ado sur khongi ba mai kai si de chen ba hora ane masana kana mapana kana karim te yang aroi ba aduni eikoigi suratul hajj ta adugi tazkira yawri me ba ado ani subu khongmo matam sidana behoshi oi hrane loina mak dhum hai thakran sigi Qayamatki manzar sigi matang da top Quran singsi ayat singsi da yawri me ko aduga anirak ahumlak suba matam se sidana sikhriba mi singdo loina mak ama handana hogatlane ba adiga ama ka maidan hashar gi mai keidane bi chen ge dorisi maidan hashar si kana khangni zamin oir bosu yai sida zamin da leiriba mayam singsi oir khiba yai karigino loina mak loi hrane ba di matam dradi karim lay roiba jo Allah khaktane ba laiga dori chi insan mi badi loina mak maidan hashar gi mai keida adan ahumlak khongbagi sidane hawgatlaga maidan hashar gi mai keida loina mak chatlane badrani hisab kitab horakadori adui matam drani eikhoigi numit si karai do erakadori mo mokthak to erakane hariba asman si tambe gi erakane hariba zamin si aduga mai gi humang dugi matung ina sida laani bharal sigi matungda Qayamatki akibagi matang dani sidla kadori si mathang sida la tare ko khare saman to subhanallah